Hꯧjik numiyumbagi pung barok takibaga loirana story collection ni maikaidagi ikongno kurumjari hoji akanaba pau matang pijari. Trongloubi thawdokta justice phangnaba angam mateng pangani Joy Kumar security force na michamikhai naidana control tawba mathau tai nelum muba bom langsilamle nomai kapsilambagi mayokta wakan mipam phangkre mantak village ki anoba sip hapagi thoram pangthokre amuko gi lamjing makhada wakan mikam leptana sathari khawrirol sandoklup wangjingna piba mana singi ming pisilaknaba ta khangalakli Warosin purakpada yaningdaba singi mathakta action lawkhanaba thadok impina government da daksilli chapchaba maram pidana akhanaba requirement section tawbana article 13 khungonai high court hujik makha taba pau sandokna pijari Bisnupur district ki Trongloubi da haukiba April 3 ki angan matam thokiba bom kapsilakpagi thawdo aduda pikliba angang ani lekhidaba aduga mari lenana thawdo asi asumba lalalajin puthoklaga justice phangnabu honabada NPP gi tera line angam mateng pangani haina party sigi president Yumnam Joy Kumar na phongdokre ngasi ayu National People's Party tera lai gi president Yumnam Joy Kumar amasung party asigi maru ibung hutsinga Trongloubi da chattu laikhidraba anga ani gi imung manungi mising unaduna makoina hojik nangliba awabda sarugyaki party asigi maikai digi thawdo adubu akanno maungda kandem tawbaga loina mi hat pasing putokuna justice panganbada angam mateng pangan haibi wafam imung manungi mising da phongdolamki Party ki President Yumnam Joy Kumar Hanagi MLA Soigam Subhash Chandra Baso AC ki mire oikiba RK Rameswar Thanga AC ki mire oigadoriba Haisnam Rusel Langthamang Kendri mire oikiba Karam Naba Kishore Basanta yauna atai party asigi mihut singa laikhidraba angang anigi apokpa oinam mangan ngamba amasung apokpi oinam om bibinita yauna angang anigi mapuroiba amasung mapokna singba imungi mi singa unaduna wari sanaki imung manungi mi singa ngasi unaba adu Yumnam Joy Kumar na hai thokiba thawdo adu pau oina tarambadagi ngasi ahanba oina thawdok thokiba yum asida uba maju laikhidraba anga anigi leihoriba apokpa mama pa amadi mapubok mabukna singba ubada amuka hena nungaitaba pawi mang masama matam amata state asigi director general of police oiramba amadi BSF ki sahi kaya lairamba aduda mahak duki mati experience kaya ama leijari madugi nokta mathakta mahakna nangnaba police officer amadi atai security personnel kaya amasu lairi party asi hauji government paibaga yauna party sunate maram aduna government asina party asida karisu tawba ngamdragasu mahaki level dadi khana sanaba security personnel singa faunarga thawdo asigi justice phangnanaba honabada hek angamba thabakta party asigi mateng pangani haina wafamju Joy Kumar phongdolamki hujik makha taba pau pijari bom langsilamba nomai kapsilambagi mayokta wakan mifam phangkre yumlakta bom langsilamba amadi nomai kapsilambabu yaningda phonglokladuna lamjing achouba apunba club amadi maira paibisingna ngasi lamjing achoubada wakan mifam phangkre thasigi marigi numidang pung 9 rom tabada langjing achouba maning lekaida leiba Dr. Salam Arbengi yumdan bom langsilambaga loina nomai kapsilambadagi thong adu awangba thakta kandem tawduna wakan mifam chathakibani wakan mifam aduda saruk yakiba lamjing achouba maning lekaida leiba maira paibi secretary KS Bilasini na hai mi kungna tariba mafamda bom langsilamba amadi nomai kapsilambagi thawngsi kanana kari marang chatharibano bom langsilambaga demand phangadoribra haiba wahang ase hangningi nungainadaba leirabadi punna phaminaduna sengdoknabagi tanja lawbiyu ngarangi thawdok asida misi mina thoklamlabadi madugi daita kanana pugadoribano imung manungi misiga hangbadasu makoigi demand singa amata lakhiba leite hai ngarangi thawdok ase langjing achobada awang bathakta condemn tawi Okami phamadu sarau yakiba maira paibi lasam ombi sangita na hai leibaki luraba tanpam miyamna kangauna dun leiri matam asida ngarang leikai asi thokiba thawdok asi yamna tangna thokpa thawdokni matungda asigumba thong asi makha tana chathabiganu Salam Arbingi yumda bom langsilamba amadi nomai kapsalam leibasi kanana kari marang chatharibano haiba adu singdokpirau hujik makha taba pau pijari security force na micham mikhai naidana control tawba mathau tai
ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯔꯤꯍꯥ ꯚꯤꯂꯦꯖꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯅꯤꯂꯨꯝꯕꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤ ꯉꯁꯤ ꯀꯥꯝꯖꯣꯡ ꯚꯤꯂꯦꯖꯀꯤ ꯐꯨꯡꯌꯥꯔ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯕꯤꯔꯥ ꯐꯣꯔꯦꯁꯇ ꯍꯧꯖꯤꯛ ꯀꯨꯀꯤ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡ ꯑꯗꯨꯗ ꯀ꯭ꯂꯕ, ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯃꯥꯟꯅꯕꯁꯤꯡꯒꯤ ꯄꯨꯟꯁꯤꯟꯗꯨꯅ ꯔꯤꯍꯥ ꯚꯤꯂꯦꯖꯀꯤ ꯈꯨꯟꯖꯥꯁꯤꯡꯗ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝ ꯄꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯇꯦꯡꯕꯥꯡ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯤꯍꯥ ꯚꯤꯂꯦꯖꯀꯤ ꯅꯤꯡꯊꯧ ꯋꯤꯡꯒꯥꯅꯤꯡ ꯃꯍꯨꯡ ꯊꯣꯡꯖꯨ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕ ꯊꯣꯡꯖꯨ ꯄꯥꯔꯠ 2ꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯅꯥꯔꯩꯔꯛꯄꯝ ꯆꯤꯡꯈꯩ, ꯁꯥꯎꯠ ꯇꯥꯡꯈꯨꯜ ꯌꯨꯅꯤꯌꯟꯒꯤ ꯆꯤꯌꯔꯃꯦꯟ ꯑꯒꯇꯤꯟ ꯀꯁꯨꯝ ꯑꯃꯁꯨꯡ ꯅꯥꯔꯩꯔꯛꯄꯝ ꯂꯩꯀꯥꯏ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯧꯗꯥꯝ ꯏꯅꯥꯎꯆꯥ ꯄ꯭ꯔꯤꯃꯤꯗꯤꯌꯝ ꯃꯦꯝꯕꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕ ꯅꯤꯡꯂꯨꯡꯅꯨꯕꯥꯅ ꯍꯥꯏ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯗ ꯀꯨꯞꯅ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯣꯏꯒꯅꯤ꯫ ꯔꯤꯍꯥ ꯚꯤꯂꯦꯖ ꯑꯁꯤ ꯗꯥꯝ ꯍꯦꯛ ꯁꯥꯖꯤꯟꯈꯤꯕꯗꯒꯤ ꯑꯋꯥꯕ ꯅꯪꯂꯕ ꯈꯨꯜ ꯑꯃꯅꯤ꯫ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯄꯥꯝꯂꯧ ꯇꯧꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯄ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯦ꯫ ꯆꯤꯡꯗ ꯀꯥꯗꯨꯅ ꯄꯥꯝꯂꯧ ꯇꯧꯔꯤꯕꯁꯤꯡꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯟꯗꯕ ꯑꯃꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯁꯨ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯍꯦꯛ ꯍꯦꯛ ꯎꯔꯤꯕꯁꯤ ꯇꯧꯕꯤꯒꯅꯨ꯫ ꯃꯤꯆꯝ ꯄ꯭ꯔꯖꯥꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯜꯂꯤꯕ ꯒ꯭ꯔꯨꯞ ꯑꯗꯨ ꯐꯒꯠꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯣꯄꯔꯦꯁꯟꯅꯆꯤꯡꯕ ꯆꯠꯊꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯔꯩꯔꯛꯄꯝ ꯆꯤꯡꯈꯩꯅ ꯍꯥꯏ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯗ ꯈꯨꯟꯗꯥꯔꯛꯂꯤꯕ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤ ꯑꯩꯈꯣꯏꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕꯗ ꯌꯥꯗꯕꯒꯤ ꯇꯥꯟꯐꯝ ꯑꯃ ꯌꯥꯎꯔꯛꯂꯦ꯫ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯅ ꯑꯃ ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯈꯥꯏꯗꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ ꯆꯪꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯕ ꯉꯁꯤꯒꯤ ꯇꯦꯡꯕꯥꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯃꯁꯨꯡ ꯊꯣꯡꯖꯨ ꯁ꯭ꯄꯣꯔꯇꯤꯡ ꯀ꯭ꯂꯕꯅ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯊꯣꯡꯖꯨ, ꯀꯛꯋꯥ, ꯍꯩꯔꯥꯡꯒꯣꯏꯊꯣꯡ, ꯋꯥꯡꯈꯩ, ꯈꯨꯔꯥꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯕ, ꯑꯣꯔꯒꯅꯥꯏꯖꯦꯁꯟ, ꯃꯩꯔꯥ ꯄꯥꯏꯕꯤ, ꯅꯨꯄꯤ ꯂꯨꯞ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟ ꯃꯥꯟꯅꯔꯕ ꯃꯤꯁꯤꯡꯅ ꯈꯟꯒꯠꯂꯗꯨꯅ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯄꯤꯖꯔꯤ꯫ ITN-ꯏ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯂꯤꯕ ꯎꯪꯈꯠꯅꯕ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯃꯗꯤ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯅꯕ ꯁꯤꯟꯕꯤꯌꯨ꯫ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯂꯝ ꯄꯥꯝꯗꯕ ꯑꯃꯗꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯍꯥꯏꯕ ꯌꯥꯗꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯇꯤꯝ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯃꯅꯤꯄꯨꯔ ꯄꯤꯁ ꯗꯦ ꯃꯦ 2ꯒꯤ ꯃꯔꯤ ꯂꯩꯅꯅ ꯊꯥꯗꯧ ꯏꯟꯄꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅ ꯁꯤꯟꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯛꯈꯪꯂꯕ ꯀꯝꯃꯨꯅꯤꯇꯤ 33 ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯔꯛꯄꯒ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯅꯍꯟꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯥꯡꯂꯨꯞꯀꯤ ꯃꯔꯛꯇ ꯊꯥꯖꯅꯕ ꯄꯨꯔꯛꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯂꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯄꯤꯁꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯏꯪ ꯇꯞꯄ ꯄꯥꯝꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯔꯛꯇ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯏꯪ ꯇꯞꯄ ꯄꯥꯝꯗꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯋꯥꯔꯅꯤꯡ ꯄꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯑꯃꯗꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯆꯠꯇ ꯁꯤꯡꯅꯔꯛꯂꯕꯗꯤ ꯃꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯍꯥꯏꯒꯗꯕꯅꯤ꯫ ꯊꯥꯗꯧ ꯏꯟꯄꯤꯒꯤ ꯄꯣꯏꯟꯠ 5ꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯃ ꯊꯝꯂꯗꯨꯅ ꯍꯥꯏ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯐꯣꯔꯃꯦꯜ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯇꯧꯕ, ꯃꯔꯝ ꯆꯥꯕ ꯃꯤꯍꯨꯠꯁꯤꯡ ꯃꯁꯛ ꯈꯪꯕ, ꯑꯄꯨꯟꯕꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯊꯧꯁꯤꯜ ꯌꯥꯠꯄ, ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯕꯣꯗꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄ ꯑꯃꯗꯤ ꯃꯤꯌꯥꯝꯕꯨ ꯑꯄꯟꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯍꯟꯒꯗꯕꯅꯤ꯫ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯑꯈꯟꯅꯕ ꯈꯔꯒ ꯎꯟꯅꯕ, ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯈꯔꯗ ꯍꯧꯖꯤꯛꯁꯨ ꯂꯩꯇꯥꯗꯅ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯄꯟꯕ ꯄꯤꯔꯤꯕ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠꯅ ꯊꯥꯖꯕ ꯃꯥꯡꯂꯛꯄ ꯑꯁꯤ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯑꯅꯤꯃꯛꯇ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯔꯤ ꯁꯥꯅꯔꯕ ꯑꯗꯨꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯎꯄꯥꯏꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯝꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯍꯟꯕꯒ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅ ꯇꯧꯗꯅ ꯌꯥꯎꯍꯟꯒꯗꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯃꯤꯠꯌꯨꯡꯕ ꯄꯨꯡ 12ꯒꯤ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ